ngasi gi maruiba pau khara mihatpegi accused police na kaptuna hatkhre BJP gi lusingba Krishnananda Rai bu Englishing ani gi mangada hatkibagi case the accused ama oiriba Rakesh Pandey Lucknow gi Sarojini Nagar Police Station manakta khuthuknaba amada Uttar Pradesh Special Task Force na kaptuna hatkhre haina Inspector General of Police Amitabh Yas na haiki UP gi Mau district ta liba Rakesh Pandey Elias Hanuman Pandey lupa lakh amagi mana lauthokliba miyoi amane mak phaba pamliba criminal amani amasum sathiba crime kya marum gi accused ni November 18 Englishing ani ga mangada atopa miyoi taruk ka loina na hatkiba Krishnananda Rai Mohammadabad Constitution gi MLA ni case ki investigation adu UP police tagi CBI re sinnakhre nasu pausina makhatari aduga ma'am aina pathok sakibra so kibiyar sung akpigini aduga anoba paw hek lakpaga update tawba ngamna hona jarake health tips mar dum update tawjarake share galu sinjarage and thank you.